Hi mayam, ai wairok to darshim kawi. Babagi ming wairok modun. Gi machanupi ni thabigai thang machi khunda pokpa chawbani. Isagi chahi 21 sure. Ai ha class 10 phawba tamjaki. I have Raghav company gi makhada pochai yonbagi thabak thama panmuk tawduna leirambani. I have Christian Dharma chat lambani. Aina Islam gi Dharma gi chatna lonchat culture amasung mapubu ningbagi kanglon niyom niti singbu thamoina pamjaba amasung achumbani khanbaga loinana Islam Dharma da changjare. Aibu kanagumbi amana aingonda changjare. Aibu kanagumbi amana aingonda pressure pirakpa themlakpa amasung kanagumba amaga khangnakiba amadi achikpa mari thambasu laite. Muslim mayamna aibu nungsibiyo lausinbiyo ai ishana dharma asida pamjana changlakpani. Video asi